Middle East ki region da hojik thokliba conflict war masi aikoin ure khangle. US amadi Israel na kari maram gi damakta Iran da attack tawribano masibu nuclear gi weapon nara natragana karamba bigger game ama manungda leiribano haibasi gi matangda wahang lai. Aduna ngasi aigi video sida USA amadi Israel leibak ani sina Iran da attack tawbagi sauraba powerful oiba maram sing masigi theory khara amuktang khangminasi nainasi. Ngasi aigi video sida soikhiba lankhiba amadi sithanan thauba yawrabasu ngakpiu haina haijari. Mayamna karigumba conflict asigi matangda war asigi matangda tasengba maramsing asa khangbeningba phawba taragadi video asi adomgi oire. Adomda khajiktang oirabasu lawsingyan oinabagi damakta semjaba video ni. Maramaduna video asi loiba phawba tangdi yengminasi aduga aroibagi final oiba theory asina conflict asigi war asigi wari pumba asi connect tawgadoribani. Maramaduna aikhoi punna video asi mieng taminasi. Aduna hojik Middle East ki lamdam asida thokliba conflict asida USA amadi Israel na Iran da attack tawribagi khwaidagi maru oiba maram sing asigi theory singado hojik aikhoina mathang lokhatlaga khangminasi yengminasi. Ahanba theory asi WMD haibadi weapons of mass destruction haibani. Masigi WMD asigi main idea di US amadi Israel na hairi madudi Iran hairi balebak asa nuclear gi weapons build up tawna bagi damakta thaurang kaya ama tawri masina global security dadi asoba threat ama oihalli. Conflict asi PR haibadi akibana semlakpa amani hainasu palli. Masita karigumba Iran na nuclear bomb asi build up tawramle haina khalasi adubu USA gumba Israel gumba leibak singaduna thajai madudi Iran na sa nuclear arm oiba country ama oikhirgani masina balance of power da amuk ahong mapirgani masigi ahong asina Israel amadi Middle East adi threat amuk oirakani haina khalli. Masigi matangda khara henna mamutta na khangnabagi damakta historical background amuk yengsi. Ingkumja 1950s tagina 1970s matam adwaida Iran gi nuclear program asa USA ga loinaraga hauraklammi haibadi masigi matam masida USA amadi Iran hairiba leibak ani asa yamna naksinna close oina mapang ama oina chatminarami haibani. Madugi matam mado Iran hairiba leibak asa ningthau sahana lengak sason tawrami. Masigi ningthau asisu USA ga yamna nungsinaraba chanaraba marup oirami. Mari adugi matik pharami. Tasengmadi USA na Iran asi nuclear technology asi atoms for peace program gi makhada start tawhanbada sauna mateng pangki. Matam aduda Iran gi damakta kanana su waramde maram aduna USA na su Iran gi nuclear gi program asida mateng sauna panglammi. Adubu masi ingkumja 1979 gi Iran gi Islamic Revolution asida maram oiraga khudimak asi ahongba oihenki. Iran gi ningthau saha ningthau khubamdagi lawthokki. Leibak asida anova Islamic government ama laktuna sakti pairakhi. Masigi anova government asi anti-US amadi anti-Israel oikhi. Masidagi Iran amadi USA leibak ani sigi marakta lainaramba nungsinaba amadi thajanabagi mari adu collapse tawki. Aduga amana USA na mateng panglamba Iran gi nuclear gi program asi suspicious oiba haibadi singnaba thajadaba horakhi. Asumna ingkumja 1980s tagina 1990s phawba aswaida Iran gi secret development oina nuclear gi research asi tapna lona thupna tawba horakhi. Masida US amadi atopa leibak kaya manasu Iran hariba leibak asa nuclear gi weapons sing asi secretly oina build up tawba hore haiba asi singnaba horakhi. Asumna 2002 da Iran gi secret nuclear gi site sing adu reveal tawba horakhi. Nuclear gi facility sing expose tawki. Natanz nuclear facility amadi further fail enrichment plan ani asi expose tawrakhi. Masina global da PR ama pohanki masigi maramdi Iran na secret oiba site sing asa kari maramgi damakta losillaga thamlibano haibasigi matangda wahang lai adubu masigi paukhum oina Iran gi nuclear gi program asi uranium gi sangasi adugi matik yamna yawba ama khakni haina palli. Aduga amana uranium asi sangasi adugi matik yamna yawbana maram oiraga masi nuclear gi bomb asi semada sizinaba yai. Aduga masi low enrichment oiba taragadi electricity gi oina sizinaba yai. Aduga kariguma masi high enrichment oiba taragadi nuclear bomb sing asi sabada sizinaba yai. Adubu masigi problem di machine ama khaktana tunganba posak ani asi saba yari bani. Aduna countries sing asina nungnangba phawrakhi madudi Iran adi energy gini hairi adubu
weaponsing sabagi oithokpadi leiribani masi maru oina Israel na asumna khali madudi karigumba Iran na Israel da attack tawba taragadi haiduna Israel na akibasu phauri masi kari maramgi damakte kiribano haiba taragadi ing 2015 da Iran na Joint Comprehensive Plan of Action JCPOA koba dillama sign tawki masigi dill asina Iran gi nuclear gi program asa limited oihinduna Iran gi mathakta thamlamba sanction kaya ama lauthogallaga masiga exchange tawnarami masina haibadi Iran na uranium enrichment gi sangasi hantahanba international inspection jahanba amadi nuclear weapons sagataba aduga masigi exchange oina US amadi atopa leibak singna amata oina yanakhi madudi Iran gi economic sanction nasi remove tawba aduga oil asi trade amasung sell tawba yahanba haina yanakhi masigi goal haiba taragadi Iran bu nuclear bomb singasi peacefully oina sahandana bagi damakta thingbani adubu masi kona thangda USA na 2018 da agreement asi thadokhi masigi maramdi President Trump na thajarami madudi masigi dilla sa yamna weak oi maramaduna Iran na lona thupna nuclear gi weapons kaya ama build up toramba yai haiba asi mahakna khankhi aduga amuksu Iran na tungan ba khulai paiba militant group kaya amada funding kaya ama toramba yai haiba sisu chingnakhi masigi matungda Iran gi mathakta sanction kaya ama amuk hanna thamlakhi masi Iran nadi hen asauba haibudu oikhi matawasum tawna 2018 gi matungda tension na sa hen hengalakhi aduga Iran na uranium gi enrichment asi hanagumna hengalakhi inspector singda piba cooperation asi tapna asum hantarakhi masidagi situation na sa tapna asum dangerous oiba asi hengalakhi Iran na nuclear weapons ki capability asi hengalakbana maram oiraga US amadi Israel da hen wakhalna nungnangba fauki aduga amana masigi matang asida Israel na kari maramgi damakta Iran bu kiribano haibasigi matangda wahang lai Israel na Iran gi thogong asibu existential threat ama oina uki masigi maramdi Iran gi leaders sing asi Israel bu strongly oina oppose tawi aduna masigi matang asida Israel di apikpa country ama oibana maram oiraga masida khudong thiba kaya ama nanglakpa yai haibasi mahakna khanjaki karigumba Iran na nuclear weapons asi phangba taragadi Israel di unsafe oire haina lawjai aduna Israel gi policy da Iran na Israel da landarak tringai da masi hana leban mana phagani haina khanki yanaki maramaduna Natanz nuclear facility amadi fordo full enrichment gi plan asi attack tawki masi attack tawkhibagi goal haiba taragadi nuclear gi weapon singa se damage tawba uranium gi enrichment asi slow down tawhanba aduga Iran bu weapon level da leihanbadagi prevent tawba asini adubu critic singna asumna palli madudi expert kharana Iran gi site laiduna Iran na nuclear gi weapons sing asi sade makoidi nuclear energy khaktamak pambani haiduna kankhatlaga thamli negotiation tawraga warai silasi purakpa yabani adubu attack na tension la sa hen hengalhanduna Iran bu weapon sabada mateng pangsin khiba yai haiki aduna hojik makoi maselasi argument tawnari madudi masi nuclear gi weapons khakta nate masi politics amadi power su yauri haina palli aduga anisuba theory asina regime change ni regime asi theory asigi matung inadi hanagi leijariba government amabu atwapa anauba government amana mahut sinba asini masigi matung inna hojik USA amadi Israel na Iran gi hojik oiriba Islamic system gi oiba government asi USA amadi Israel ga friendly oiba government amana mahut sinba asi pami hojik leiriba Iran gi Islamic government asi atwapa country singa yamna khenai masi theory wan da su yaukhiba Iran gi Islamic revolution asigi mamangda ningthau sahana palamba aduga 1979 gi matungdana religious ki leader amana leibak asibu rules tawki haina supankhre masigi matungdagini ahongba kaya ama lakhiba adu Iran hariba leibak asya anti US amadi anti Israel oikhi aduna ingkumja 1979 gi matungda lakhiba Iran gi Islamic oiba political system asi kamain tawbano haibadu amuk yengsi Iran gi leader asi supreme leader oina lawi masigi leader asina leibak adugi military amadi decision kudimakta control tawgani aduga masi president amadagi henna powerful oi masigi system masina maram oiraga Iran gi hojik leiriba government asa yamna stable oi amadi masi remove tawbada awaba ama haibadu oirami adubu masi US amadi Israel na
system masibu oppose tawrami. Masigi maru oiba maramna anti-Israel stance haibadi Iran na Israel bu recognize tawde aduga Israel gi mayokta leiba khulai paiba arm group kaya ama Iran na support tawi. Aduga amana anti-US ideology haibadi Iran na USA bu makhoi gi achouba yaknaba amani haina lawi. Aduga influence su oppose tawi. Aduga atopa amana regional expansion haibadi Iran na Middle East ki lamdam masida mahaki influencing hengat han masu pami. Matawasum tawna masigi maram sing asi laibana system sing asa oppose tawri bani. Aduga khwaidagi maru oiba amana axis of assistance haibadi masi Iran na support tawba group kaya amana punsil lagat siamba network amani. Masida Lebanon da base tawba Hezbollah, Gaza da base tawba Hamas amadi Yemen da base tawba Houthis ni hairiba masigi group maya masi punsil lagat siamba network amani. Masigi network asi aikoina asumna khanba yai madudi Iran na leader oiba aduga masigi group maya masina allies on different front amagumna leiba saktam amagumani. Masigi network asi yamna important oi masigi maramdi group asi Israel bu directly oina fight tawi aduga USA gi interest kaya bu attack tawi multiple direction da yengba taragadi masi pressure kaya marum piri masibu multi front threat kawi. Masi khudam oina hairabada Hezbollah na Israel gi north thangbada attack tawi aduga Hamas na Gaza strip amadi Israel gi south thangbada attack tawi aduga Houthis na Red Sea da attack tawi aduna Israel gi wakhalda loina surrounded tawi haiba asigi idea ama khanjai. Aduga amana Iran gi regime masi change tawnabagi damakta lalong kaya ama lairi masigi lalong singa sa aikoina step by step ta amuktang yengminasi. Masigi lalong singa sibu thajaba kangbuna asumna hairi madudi ahanba step ta Iran bu directly oina mapangal asi sonthahanba military base singa sa attack tawba amadi nuclear gi site singa sida target tawba asini. Aduga ani suba step ta Iran gi lairiba mapang sing allies sing khudimak asi manghanba haibadi Hezbollah, Hamas, Houthis hairiba masigi group singa sa attack tawba Iran gi outside influence maya masa completely oina manghanba hanthanba asini. Aduga ahum suba step ta internal pressure ama pisinba haibadi sanction kaya ama pisinduna economics problem kaya ama thohanba. Aduga mari suba step tana praja singna protest tawba aduga government gi mapangal asi sonthahanduna system khudimak asi fail ohenba asini. Aduga masigi goal oina anoba government ama semba haiba asini. Adubu Iran gi regime change tawba asi aduki matik aruba ama oi hairiba asi kari maram gino. Masiki maram haiba taragadi ahanbada Iran gi hojik lairiba Islamic ki government asi deeply rooted oi haibadi leader na religious ki amadi military animak asi punna paisilli. Aduga ani shuba maram na Islamic Revolutionary Guards Corps hairiba asi yamna powerful oiba Iran gi military force amakhakni. Masina regime asibu protect tawi aduga economy amadi security animak asibu control tawi. Aduga ahum suba maram na nationalism haibadi Iran gi hojik lairiba government asigi mayokta leiba mioi sing phawba foreign na attack tawrakpada yeknaba sing asibu thengnabada apunba oina thengnai. Masina regime asibu war matamda amukka henna mapangal asa kanbe helalli. Aduga mari suba maramda past failures khudam oina hairabada Iraq na 2003 da regime remove tawki adubu sarang na bathokan madi lepkhide aduna regime change tawba asina instability thokalli peace purakpa asi ngamde. Maram aduna karigumba regime asi change tawbada fail oiba taragadi war gi matam asi sanghalli region adu unstable oihalli conflict adu spread tawhalli aduga karigumba mai pakpa taragadi anauba government adusu unstable amuk oihalli aduna high risk oiba lalong kaya amak oina tawi. Aduga mathangi ahum suba theory asina uprising haibadi laibak adugi praja sing aduna hojik lairiba government adubu lauthukpa pamba aduni. Masigi maru oiba idea oina leader kharadi Iran gi praja singna government gi mayokta revolt tawgani haina asa tawi. Masida asoba protest kaya ama strike kaya ama civil disobedience kaya ama amadi violent oiba class kaya ama su yauri. Masigi goal na government adu collapse tawhanba asini. Praja singna Iran da uprising thoklaba yai haina su khalliba asi karigino haibasi amuk yengminasi. Iran hairiba laibak asa sahi kaya ama matam kaya ama public dissatisfaction gi problem sing asi thoklaga lei. Praja singna thengnariba maru oiba problem sing aduna economics issue ni high inflation na maram oiraga potsai gi mamal sa atuki matik tangkhalakpa
unemployment gi sang asi yamna wangi international sanction gi saithing kaya amasu nanglibani social restriction haibadi strict rules kaya ama dress da behavior da speech da athingba kaya amasu thamli masi maru oina women amadi youth da thammi political control da haiba taragadi freedom of speech da limited way strong government asina media amadi opposition asi control tawraga thammi maramduna section of society gi marakta real anger lay masigi maya masigi pendaba sing asigi mayokta ing 2017 dagina 2018 phawba sigi marakta protest kaya ama haurakhi masi rising price na maram oiki cities kaya amada protest asi saruk yakhi ing kumja 2022 dagina 2023 adwaida protest asi atuki matik kanki masina naha oiriba women kaya ama saruk yaba haurakhi masida mahasa aminigi misi asi suthoki misi asina maru oiba movement ama oihanki women na hijab asi publicly oina remove tauki country pumba du da protest tauki aduna praja sing asigi pendaba kholaw mayam asidagi mairik pidagi maijau bi haurakhi aduna sahi asida economic stress political tension amadi war pressure ahum asi punsinduna asoba protest amasu thohanki hairiba madugi protest aduki matik serious oiki yamna sauthuraki misi mina thoki adubu government adu overthrown tauba adudi ngamlamde uprising asigi lalong kaya amasu leiri masi amuktang yengsi khangminasi masi leader kharagi oiba idea ni ahanba step ta external pressure haibadi war sanction na economy weaken ohenba asina country manungda stress thohanba asini ani suba step ta government distraction haibadi leader sing aduna war amadi security da henna focus pikhiba aduga internal problem buna natheraga thamkiba asini ahum suba step ta praja singna revolt tawrakpa masing yamlaba praja kaya amana nation wide oina movement asi tawrakpa mari suba step ta system collapse oirakpa haibadi government na control asi manglakpa aduga new system na replace tawrakpa asini adubu masigi thaudok asi thokide masigi maramdi ahanbada Iran gi strong security force dei main force na Islamic Revolutionary Guards Group ni makoina protest asi control tawi asumna revolution asi laktringai da makoina suppress tawbana hanki aduga ani subada hauriba ihu adu unified leadership laite haibadi protest adu spontaneous way leader magi makhada organize tawde ahum subada praja singi marakta akiba laiki haibadi protest tawbada arrest tawba crackdown amadi punishment na praja singna protest ki consequence adugi matangda akiba haurakhi aduga mari subada nationalism na asoba mating pangki haibadi outsider na attack tawrakpada praja sing adu amata oina punsinki saruk yakhi masigi maramdi mapalam na attack tawrakpadu protest adu hanthanba yai haiba asi khanki manga subada government na media internal shutdown amadi communication da athing bathamduna control tawki masina protest asibu widely oina spread tawbadagi lephanki asumna protest di thoki adubu system di survive tawki aduga mari suba theory da political diversion ni haibadi masigi maru oiba main idea haiba taragadi asauba external issue haibadi war gumba tawhanduna manungi internal gi oiba problem kaya ama distract tawba masi isam samba wahida haiba taragadi leibak adugi praja sing adubu war gi wakhal da adum leihanduna leibak manungi oiba problem sing adu kauhanba asini aduna leader sing aduna war asi thawaingi oina domestic political problem dagi shift tawna bagi damakta masigi lalong kaya amasu tawri masigi concept asi politics ta diversionary war theory kawi masina suggest tawi madudi leader singna karigumba kanda conflict asi create natragana escalate tawhanduna home gi position da improve tawhalli leader singna amuksu karigumba da economics problem haibadi inflation unemployment slow growth asi thengnabi yai aduga political issues haibadi protest opposition criticism amadi weak public support na pressure PBI adubu masina tabida scandal natragana controversial oiba haibadi legal issues media criticism na loss of trust asi oiraktuna leader sing adubu politically oina weak oihanba yai khudam oina hairabada critics kharagi matung inna US President Trump amadi Israel gi Prime Minister Netanyahu ani asi internal pressure asi thengnakhi hairi aduga amana diversion asi matau karamna wak tawi haibadasu amukta yengsi masi ahan ba step ta internal pressure hengalakpana
प्रजासिंग असि हरावरमदे मेडियाना क्रिटिसाइज तौरमी पॉलिटिकल राइवल्स अदुना अटैक तौरक्लमी अदुगा अनीसुबा स्टेपता एक्सटर्नल कन्फ्लिक्ट्स असि हेंगलक्पा हाइबदी मिलिटरी एक्शन स्ट्रॉन्ग स्टेटमेंट अदुगा वारगा मानबा सिचुएशन दा हेंगलक्पनी अहुम सुबा स्टेपता पब्लिक की अटेंशन दा होंगलक्पा हाइबदी इकोनॉमी फत्ते लीडर फत्ते हाइरमबगी मखुत्ता वार सिचुएशन गी वारी अमदी नेशनल सिक्योरिटी की ओइना पुकनिंग संखी मरी सुबा स्टेप असिना नेशनल यूनिटी हेंगलक्की असिनी मसिबु रैली अराउंड द फ्लैग इफेक्ट हाइना कवी प्रजासिंग अदुना क्राइसिस मतमदा मखोइगी कंट्री दा सपोर्ट तौखी मसिना मतम खरगी ओइनदी क्रिटिसिज्म असी हंथहल्ली मंगा सुबा स्टेपता लीडरसिंग असी मतम खरगी ओइनदी मपांगल असी कलम्मी मसिना सपोर्ट अमदी स्ट्रॉन्ग ओइहल्ली ऑपोजिशन गी मपांगल अदु सोंथहल्ली अदुगा करिगुम्बा पॉलिटिकल डाइवर्जन असी सिजिन्नबा तारगदी रिस्की ओइबसु यावी मसी मतम चाना कंट्रोल असी तहुदबदगी वार थोलकपा याई इकोनॉमी दा हेन्ना खुदोंग थेलकपसु याई वार अदुसु करिगुम्बा फेल ओइबा तारगदी पब्लिक की सपोर्ट अदु कोलैप्स तौखिबा याई अदुगा मंगा सुबा थियोरी असिना ऑयल अमदी एनर्जी की इंटरेस्ट नि मसिगी मरु ओइबा आइडियाना मिडल ईस्ट की रीजन असी ऑयल अमदी गैस के दमक्तदी यामना मरु ओइ ऑयल असी करि मरमगी दमक्ता मरु ओइरिबनो हाइबा तारगदी ऑयल असी कार प्लेन अमदी इंडस्ट्री की यामना मरु ओइबा एनर्जी नि अदुना करिगुम्बा ऑयल सप्लाई असी डिस्टर्ब तौखिबा तारगदी प्राइसिंग असी यामना थुनमक वांखलकनी मतौ असुम तौना इकोनॉमी दा यामना फिबम सोकपा हाइबदु ओइहल्ली अदुगा नकल अमरोमदा ईरान हाइरिबा लेबाक असिदी मालेमगी ओइना असौबा ऑयल रिजर्व कया अमा लेबना मरम ओइरगा मिडल ईस्ट की लमदम असिदा असौबा मफम अमा कन्मा ngamli अदुगा अमना ईरान की हेक मनाक्ता लेरिबा स्ट्रेट ऑफ होर्मुज असि यामना मरु ओइ मसी ईरान की मनाक्ता लेबा नेरो सी रोड अमखकनी मसिदा मालेमगी ओइना 20% की थाउदी पुथोक पुसिन तौरिबनी अदुना तोंगान तोंगान गल्फ की लेबाक सिंगदगी लाकपा थाउसिंग असिसु मसिगी सी रोड असिदा फाउरगा चटली करिगुम्बा रीजन असिदा कन्फ्लिक्ट मरम ओइरगा ईरान सी रोड असि थिंजिनखिबा तारगदी मसिगी ओइबा सैथेंग कया अमा लाकदोरिबनी मसिना मरम ओइरगा ऑयल की सप्लाई दा हंथरकनी ग्लोबल की प्राइस असी वांखलकनी मरम अदुना कंट्रीज अयामना मसिदा अकीबा फावी अदुबु यूएसए अमदी इजराइल नदी मसिगी सी रोड असी ओपन तौदुना सेप ओइहनबा असी पामी अदुगा ईरान ऑयल फ्लो असी कंट्रोल तौहनबा पामदे मरमदी मसिगी सी रोड असिबु कंट्रोल तौबा लेबाक अदु ग्लोबल पावर असी पाइबा ngamgani हाइना खल्ली टेंशन असिना हेन्ना वांखलकपना मरम ओइरगा ट्रेडरसिंग अदुना ऑयल की प्राइस असी वांखलकदरा हाइना सुकीरी अदुबु हेना साथीरिबदी वारा थोलकनी हाइबा असी कीबना प्राइस असिसु अमुक वांखतपे याउरिबनी अदुगा तरुक सुबा थियोरी असिना ग्लोबल पावर पॉलिटिक्स असिनी मसिना यूएस अमदी चाइना हाइरिबा लेबाक अनिसिगी मरक्ता थोपनी मसिगी कन्फ्लिक्ट असी ईरान की वारी खक नते मसी पावरफुल ओइबा कंट्रीज सिंगी बिगर कंपटीशन अमनी मरु ओइना मसिदा यूएसए अमदी चाइना हाइरिबा लेबाक अनि असिनी वर्ल्ड असी हौजिक एखोइना ब्लॉक अनि थोकना खाइदोकपा याई मसी अहानबा ब्लॉकता यूएस की साइडता लई मसिदा यूएसए इजराइल अमदी अथोपा नेटो की मपांग ओइबा लेबाक सिंग अदुनी अदुगा अनिसुबा ब्लॉक असिना ऑपोजिशन की साइडता मसिदा चाइना रशिया नॉर्थ कोरिया ईरान वेनेजुला क्यूबा असिना सिंगबा लेबाक सिंग असिनी मसी ऑफिशियल ओइबा टीम अमदी नत्ते अदुबु अमना अमगी इंटरेस्ट असी हापनादुना सपोर्ट तौनै मतेंग पांगनै चाइना ना ईरान असी यामना मरु ओइ चाइना की फैक्टरी सिंग असिगी अयाम्बा एनर्जी सिंग असी ईरान सप्लाई तौरी ईरान की असौबा ऑयल रिजर्व कया मरुम लई मसिगी ऑयल सिंग असी सैंक्शन की मखादा फाउबा योली अदुना चाइना ना ईरान दा एनर्जी दा डिपेंडेंट ओइ ईरान बु मपांगल असी सोंथहनबा असिना चाइना दा अहोंगबा कया अमसु पी हाइबदी चाइना दा ऑयल सप्लाई असी तौरकपा अदु हंथहली अदुना अहोंगबा ममलदा थाव फंगबा असी ngamhande मिडल ईस्ट दा चाइना की इन्फ्लुएंसिंग असी हंथहली हाइबदी ईरान असी चाइना गी की पार्टनर अमखकनी यूएसए ना ग्लोबल ट्रेड असी पाइसिनखिबा अमदी यूएस की इन्फ्लुएंसिंग असी हेन्ना कनखिबना यूएसए ना सुपर पावर पाइरिबनी मसिगी सिंपल व्यू अमखक्ता अखोइना येंगसी मदुदी ईरान दा प्रेशर पिसिंदुना यूएस चाइना की रेस्पॉन्स असी टेस्ट तौथोलम ओइरंबसु याई चाइना की मिलिटरी स्ट्रेंथ असी यंगथोकपा ओइरंबसु याई अदुगा अमरोमदा चाइना की ग्लोबल ट्रेड असी एक्सपांशन असी लिमिटेड ओइना थमनबगी दमक्ता ओइरंबसु याई
अदुबु नकल अमरोमदा चाइनाना इरानबु सपोर्ट तौबा तारगसु USA गा डायरेक्ट ओइना वार मक्ति तौनादे मदुगी महुत्ता ट्रेड डिप्लोमेसी अमदी इकोनॉमिक्स डील सिंगदना हेन्ना मियेंग संगी मसिगी मरमदी डायरेक्ट ओइना USA गा वार तौबा तारगदी यामने रिस्की ओइ हाइना खल्ली मसिगी सिंपल ओइबा एनालॉजी अमा एखोइना येंगमिनसी मदुदी इरान असी की प्लेयर अमा खकनी हाइना लौरसी अदुगा USA गा चाइना गा असिना टू राइवल्स नि हाइना खल्लसी अदुना करीगुंबा राइवल अमना प्लेयर अमबु मपांगल असि सोंथहनबा तारगदी अतोप राइवल अदुसु मपांगल असि सोलकनी मसिना ताकपदी USA गा चाइना गा अनिगी डायरेक्ट वार अमदी नत्ते अदुबु इनडायरेक्ट कंपटीशन अमनी रीजन अमगी इन्फ्लुएंस असि मुनबनी रिसोर्स असि मुनबनी हाइना लौगनी मसीबुनी अखोइना जियोपॉलिटिक्स हाइरिबा असि हाइबदी लैबाक सिंगी मरक्ता पावर की दमक्ता स्ट्रगल तौनबा अदुबु मसी मतमगी रियल ट्रुथ असि करिनो हाइबदा कन्फ्लिक्ट असि रीजन मरम अमखकी नत्ते मसीदी मिक्स ओइबा हाइबदी न्यूक्लियर फियर्स ऑयल अमसुंग एनर्जी की कंट्रोल पावर स्ट्रगल अमसुंग रीजनल इन्फ्लुएंस अमदी सिक्योरिटी मुनबना थोखनमनी मसी ग्लोबल पॉलिटिक्स ता ख्वाइदगी साउना थोकपा तसेंगबा हिडन इंटरेस्ट नि मसी सुमनगी अखोइना मपान थोंगदा उबा अदुगा मानदे